Wabagai Lamkai Kaitel the Shutdown ki Khongjang hwgre Kakching district ki Wabagai Lamkai ki Kasan amada mioi kharana dukan sajilakle haibagi wahawda yaningdaba phongdoktuna Wabagai Lamkai Kaitel gi area da pung humudra ni thoige Shutdown ki Khongjang changsenba hwgre Khongjang ase Wabagai Lamkai sakhat thorang no pilop amade Lamkai Lairembe Club na sangsenbane Khongjang ase tha ase kungani pan phawba sangsengan haire adu moinamak ngara ayukta ki hawkeba Khongjang ase gi manungda Kaitel ase gi pharmacy natana atai dukan sing thonglona ke Khongjang manungda ngasayuk miyam gi wakat Khongjang amasu sangsengan haire Bisal Mega Mart ki sana attempt card huralubi jail da thajankhre haire January 9 ki nungthil pung 3:30 taba matamda Singjamai police station ki manungchanba kawada leiba Bisal Mega Mart ki sana ge khudop ama attempt card 3 amasung sen khara yawba purse hurale habagi maralda police na phaki bi huran da senarabi nupi ama jail da thajankhre huran bagi case kya da senarabi amasung kawagi Bisal Mega Mart ki nupi ki purse huran bagi case ta pharabi nupi edu senapati district ki thingba khunodagi lenai mercy tije sahi 18 apokpa NG Zona kawi nupi simamang da huran bagi yes amaga mari lenana women police station senapati na pharaba matungda January 9 da thokiba thodo aduga mari lenana amuhana February kulumdoi da formal arrest tawraba matungda Chief Judicial Magistrate Imphal West ki court puthoklaba matungda February 10 dagi police custody remand loktharaga lakhibane mahaki police custody remand je matam loraba tungda ngarang court puthoklaga mahapu judicial custody remand pi khibane case adu kamari lenana APP na hai January 9 da Singjamai wangma khetre lekai dagi thangjam bawani na Singjamai police station da pukhalako wakat amada haukiba January 9 gi nungthen pung 3:30 taba matamda mahaki sanagi khudok ama ATM card 3 amasung sen thara yawba pass ama Bisal Mega Mart kawaki ahanba floor da mahana potsai leidingai da mangkhe numit adumakta da mahaki account gi lupa lising yakai sakhangdaba miyoi amana lokthokhe case adugi matangda thijilingai da officer in charge women police station dagi phangkhiba message amada masiga manaba case amada accused ne hariba miyoi adu January 19 da phagatke case adugi wahang paung chatharakpada mahak Bisal Mega Mart kawaki ahanba floor dagi January 9 da purse huran khibagi case da mahak senai haina phongdorkhe haide APP na makata na hai haujuk phawda case asigi matangda thijin humjinbagi thabak chatharakpada accused ni haribi nupi asina khangna purse du huran bine amasung lupa lising yankai lokthokibani haide makata na accused ni haribi nupi asi huran bagi thabak ase hainabi oibaga loinana case kaya da senaba oibana ma asi bail da thadokkiba tarabadi makata na huran sinthi gi thabak sing chatharakpa yabagi oithokpa leibana mahaku judicial custody remand pibina bahajake corner APP na thamkiba wafam sing taraba matung amasung case ki record yenglaba matung da accused ni hariba nupi adu March 12 phawba judicial custody remand pi kibani haide gari da mitai mekna number thabagi wafam milal na handokre haide mitai irol ek loina silon apun balup milang na Manipur da leiriba gari punamak lakba March tha phawbagi manungda mitai mekna number thaga da bani haina phongtokhiba wafam adu matam kharke oina cancel tawbaga loina chana roi haina milal maya loisange advisor sadokpam tumba mangang na phongtokre ngarang nungthil Imphal gi Kangla Park mapan MG Avenue sangpham manakta leiba milal maya loisangda pawmisinga unabada Milal maya loisange advisor sadokpam tumba mangan hai Manipur da hojik leiba lebaki irang asina maram oiraga milal na mamang da phongdokkiba gari sing sungsoi soidana March phawgi manungda mitei mekna number thaga da bani haikhiba du matam khargi oina chatnara roi ponba yabadi mamang da milal gi maikai da gi lakba March tha phawgi manungda Manipur da selba gari khudimagna mitei mekna number thaga da bani karingba thadrabadi majuda thorpa texak punamak masa na puga da bani haina phongdokkibane Moreh town da toti ising phangdaba kuirakle haire Moreh town manung da leba ward khara da PHC digi makha da pideba toti ising phanglaktaba matam kuirakle haire Moreh ward number 5 Muslim basti amasung Nepali basti yauna lekai khara da hana toti ising phanglamba du phanglakhidaba matam kuirakle masina miyam da ising phangdabagi asoba awaba mayongna hale haire kalen tha changlakpaga loinana sabagi changsu noma gi hengalakle toti ising laktabagi mathakta Moreh town manung da seliba Kuzairok Turel amasung Lairok Turel gi ising su kangba horakle Moreh gi miyamna thengnariba ising phangdabagi awaba se Manipur government na athuwa matangda miyeng sangbiduna kokhan biyo haina mafam adugi khunja singna apel tawrakle
Hairanglingaida Yuranglakle, separate administration fangdre pau MLA Balte gi mathau mangam pangthokiroi haina phongdorakre. BJP ki MLA Bungjagin Balte laikhidaba numit mangani suraba phaubuda asiba haksang haujik Sursanpur District Hospital gi mokta leiri haire. Official tagi phangba pau gi matungina kuki CSO sengna makhoi gi political demand phangdre phauba laikhidraba Balte gi aroiba mathau mangam pangthokiroi haina warep laukhibadagi asiba haksang adu District Hospital gi mokta thambaga loinana post-mortem examination chathanaba matam leple haire. Zomi Civil Organization ki office bearer amana hai laikhidraba MLA Balte gi post-mortem examination chatharaba matung mahaki aroiba mathau mangamde haujumak pangthokpagi phibam leite haujik oiragliba phibam asida separate administration maroiba demand oibaga loinana masi phangde phawba karikamba process amata makha chathakiroi makha taba khongjang singgidamak frontal civil body singa mipham pangthokhigane haina mahana phongdokle. Hawkibiyam Sakaisan Midanga Kuki Organization Kiana Sursanpur da Candlelight Vigil Sathaduna Singi Area da Legislature Yawba Union Territory Amagi demand Tauke Masigaloina May 4 da MLA Balte Matata Satakiba attack Aduga Marilena CBI Natraga NIA da investigation Sathana Basutaksin K Talon Assembly Constituency MLA Balte Asibahsang Adu Tasugi Kundani Toida Mizoram Power Airlift Toroklaba Matung Kunmari da Sursanpur da Leba Masagi Yumda Purake Laikidrabagi Mapamda Manipur ki Governor Ajay Kumar Bala amasung Security Advisor Kuldeep Singh na hikaleka tambagalunana awaba phongdoke Governor na Laikidrabagi haksangda traditional Pikuk ke Maraksida district asida lairiba Zomi tribe singi apex body oiriba Zomi council na Balte ge aroiba mathau mangam pangthok nabagi khongthang makha taba khongjang na lepkani haire Laikidraba MLA ge mung manung gi mi singlaso wafa masi wakhal taminre mahake aroiba mathau mangam pangthok tan lerak pasina hojik oiriba phiba masida anoba political gi miyek ama thamlak li haire niksingba yabadi BJP ge MLA Balte na Laikidabada state na leba ki masu ohum gi phiral tangkhai sing thaduna nomit homni awaba phongdokkibane Chief Minister Y. Khemchana Saruk Yaduna Thambal Sanglen da BJP amasung satminaba MLA singi mipam pangthokre Biren September lakhidre hare Task Marigi Numidang Waram da Y. Khemchana Chief Minister Oina Wasak Lauduna Manipur gi anoba lengak linglak matung ahan boina task gi kungama thoida Delhi da satuna Prime Minister yauna maroiba Union Minister sing amasung BJP ki National President Nitin Nabin amadi National General Secretary Organization BS Santosh na singbalu sing unaraklaba matung nahan halakiba Chief Minister Saruk Yaduna ngarang Thambal Sanglen da tongan ba mifam ani pangthokre hare Pausina haibada ahan da Chief Minister na Saruk Yaduna BJP ki legislature MLA singi mifam ama pangthoke mifam asida BJP Manipur Pradesh ki President A Sarda amasung anoba lengakta amohana Minister Oina Wasak Laukiba Govindas Konthaujam Yauna BJP ge MLA ayambana Sarugya ki haide mifam asda Chief Minister Mahanu Deputy Chief Minister Singh Nemsakib Get amasung Rosi di Khogaloina Prime Minister Narendra Modi Home Minister Amit Shah Defense Minister Rajnath Singh Finance Minister Nirmala Sitharaman Agriculture Minister Shivraj Singh Chauhan Transport Minister Nitin Gadkari amasung Donor Minister Jyotiraditya M. Sindhyana Singba Minister Singha Unaduna Wali Sanakiba Manipur gi oina Prime Minister amasung Union Minister Singda thabak to onthok winaba hajaram ke wafam sing amasung Center gi lusingba sing gi maikai de pirak khiba thajaba sing paudamduna pugmen paumina ki haide Prime Minister amasung Union Minister kharaga unaduna sanarkiba wari watai sing khakta natana BJP gi National President Nitin Nabin amasung General Secretary Organization BS Santosh ka unaduna pangthokiba mifam singi su paudam ki haide adumoina mak thajaba yaba mafam dagi phangba pauna haibada ngarang Chief Minister amasung BJP gi President yauna pangthokiba mifam asida hana gi Chief Minister Biren amasung Manipur Legislative Assembly gi Speaker oiriba T.H. September 30 Saruk Yarakhi de haide Manipur violence ki horokpam thiganaba semkhiba commission ki chairman resign taukhre Justice B.S. Chauhana oiragani hare Manipur da thokliba violence asigi horokpam thigat abagi damak India lengak na semkhiba judicial commission ki chairman oina thabak poramba Guwahati High Court ki hanagi Chief Justice Ajoy Lamba resign taukhre Supreme Court ki judge oina leramba Justice Balbir Singh Chauhan bu chairman oina khankhre Manipur violence asigi sabsaba horokpam thigatuna marik sumber report commission asina
tha taruk ki manungda 2026 May 20 phawgi manungda pikhalaknaba hanagi Chairman Justice Ajoi Lambada khangan kharba matung tha taruk phadani da mahana chairman phamdagi resign tawkhibane commission asida member oina yauramba retired IAS officer Himanshu Shekhar Das amadi retired IPS officer Aloko Prabhakar di adumak lengdana leiri commission asina pikhalakadaba report ki matam naksilaklaba asida Justice Lambana chairman phamdagi kari maram ki damak resign tawkhibano haiba sabchana khangba ngamdre National News Agency singna Justice Ajoi Lambada paw phaunanaba honabada haujuk phawbi koina mahaki maikaidagi karigaba wafam amata phongdokpa leitre anaubo chairman Justice Balbir Singh Chauhan Mars amadagi thabak paiba hauragani May 3 2023 tagi haurakhiba Manipur violence asina ohelakliba phibam yengsinabagi damak 2023 gi May 29 da Union Home Minister Amit Shah na numit marini gi khongsakta esing gi development amata khahandana thamduna hairiba esing asigi laibak tambang amdana leiri hana Supreme Court ta wakalakhiba adubu lomna lauduna Supreme Court na CBI amadi SIT da charge sheet copy sing marilena ba imung manung singa phanghanaba khangan khibane Chief Justice Surya Kant na lusungba bench aduna Manipur violence asina awana taraba victim singda lemna legal aid council pinanaba Manipur State Legal Services Authority Salsa amadi Assam State Legal Services Authority da directive PK masida natana hairiba case asigi trial sathabada victim amadi imung manung sing satokasin tawbagi SARS ki matangda yengsinnabasu Manipur Salsa da pautak PK haide Jennings Hospital amadi mari lenaba singda khanghalak le Kalaipak Communist Party KCP Taibanganba group ki maikaidagi Jennings Hospital amadi masiga mari lenaba singbo wafam khara thamladuna wafam sing aduga mari lenana miyeng sanglagani haide lobasigi publicity secretary Salangambana thadorpo cherol amana hai haukiba 2020 ge August 11 COVID ki matamdagi hauraga Jennings Hospital ge contract staff nurse oina laukiba apunba nurse masing saniga yangkhai asina Lishangsina lebak miyam ki damakta laudiba thodang singbo lup asig mahut silaga Operation on Eradication of Public Enemy KCP Taibanganba group na ikai khumnajaba galoinana hairiba nurse ani kontrasina hauji thokleba conflict asigi matangdagi hauraga sel paijadaba praja miyam amadi misang sangalijadaba nomagi sura nomlaga sajaba galoinana private hospital amadi private clinic sing da power cell putoklaga layeng bagam jadraba imung manung kaya gi damakta lawrakhiba thodang sing amadi thengkhang kaya da thawai khubak ta haptuna thawai kaya su lawduna lakhiba adu gi damakta su Operation Eradication of Public Enemy KCP Taibangan group na ikai khomna bolak le contract nursing asina ngasi phawba da sahi manga hena contract ta thabak sing poraklaba su ngasi phawba regularize tawbidana leiriba si labak thibani hena palladuna Jennings Hospital gi oina hauji regular gi ahangba posting oina leiriba do anobo staff lawduna mention be yaroi anobo staff lawbugi mahutta matam sangna wajaraklaba contract staff nursing ase regularize tawbona Manipur lenga amadi marilena basingi asumba khongthang oigani haina lup asina puning sing selakle haira wafam sing asida yumpham oiraga contract staff nursing asigi solution poraktriba phawba KCP Taibanganba group na Jennings ki mathakta miyeng sanglagani hana phongdorakle contract staff singnasu amatoina punsinduna hena khumang yaksinba thabak tawba ngamna bagidamar lingjal manana leminana Operation on Eradication of Public Enemy KCP Taibanganba group ki lup ki mahut silaga khangalakle marasida tongan mahiram amatada amasung nakal dagi ayarapan ba pibidana basu Kalaipak Communist Party Taibanganba group ki maikaidagi lebak miyam amade marilena basangi punik sing silakle High Court के order थागत पफोंदोरखै Manipur University की non-teaching staff lawnaba pangthokhiba recruitment की proceedings sing chana handana thamnaba amadi khankiba sing appointment order sing pidana thamnaba mark ki oiba ruling pikhiba ki High Court of Manipur bu mahiroi singi lup case na thagat pafongdorakle pawmi singa unabada mahiroi lup asigi general secretary Wirongba Bablu na High authority na non-teaching recruitment process the recruitment rule CRR adu visitor na approve pidrabadi recruitment process tawba yade haina UGC dagi 2021 da se thoraktuna khanganba leirabane adubu khanganba leina recruitment process adumak sathaduna result lauthokibani haina palladuna Bablu na High sathakiba recruitment process asi niyam ki wangda sathakiba oibana High Court of Manipur da tharakiba case amagi order ngarang taduna recruitment process adugi results ana handana bathamkiba adu thaganingai ne sathakiba recruitment process adu niyam ki wangda sathakiba oibana High Court of Manipur da case ama
ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯗꯨ ꯆꯠꯅꯍꯟꯗꯅ ꯊꯝꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯇꯥꯈꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ ꯉꯔꯥꯡ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯅ ꯄꯤꯈꯤꯕ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯈꯥꯡꯍꯦꯟꯐꯝ ꯌꯧꯅ ꯁꯣꯛꯆꯤꯟꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ BC ꯑꯣꯏꯔꯤꯕꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯊꯣꯛꯂꯤꯕ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯊꯤꯛꯁ ꯂꯩꯖꯗꯕ ꯑꯦꯖꯨꯀꯦꯇꯤꯚ ꯀꯥꯎꯟꯁꯤꯜꯗ ꯌꯥꯎꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟ ꯃꯆꯤꯟ ꯃꯅꯥꯎ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯥꯏꯕꯔ ꯄꯥꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯕꯥꯅꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯦ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯣꯛꯁ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯄꯨꯂꯞꯅ ꯐꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯑꯣꯏꯈꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯨꯂꯤꯁ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯔꯋꯠ ꯀꯦꯅꯦꯜ ꯔꯣꯗꯇ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯈꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯍꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯠ ꯍꯟꯕ ꯑꯣꯏꯅ ꯗꯨꯔꯥꯟ ꯂꯥꯏꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯣꯟꯅꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯔꯥ ꯍꯦꯟꯕ ꯊꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯍꯤꯃꯥꯆꯜ ꯈꯣꯡꯆꯠ ꯑꯁꯤ ꯑꯅꯧꯕ ꯌꯨꯇꯤ ꯑꯃ ꯁꯦꯝꯕꯒꯤꯅꯤ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯔꯥꯁꯇ꯭ꯔꯤꯌꯥ ꯖꯅꯇꯥ ꯗꯜ RJDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯤꯍꯥꯔꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯃꯥꯆꯜꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯌꯥꯝꯅ ꯆꯤꯀꯟ ꯅꯦꯛ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯕꯤꯍꯥꯔꯒꯤ ꯁꯔꯨꯛ ꯈꯔꯒ ꯀꯣꯛꯊꯣꯛꯂꯒ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯃꯤꯠ ꯁꯥꯍ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤ 23 ꯐꯥꯎꯕ ꯕꯤꯍꯥꯔꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯨꯔꯅꯤꯃꯥ ꯑꯔꯥꯔꯤꯌꯥ ꯑꯃꯁꯨꯡ ꯀꯤꯁꯟꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯇꯨꯅ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯂꯧꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯁꯦꯝꯈꯤꯕ ꯇꯥꯔꯕꯗꯤ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯌꯥꯝꯅ ꯑꯆꯧꯕ ꯚꯣꯠ ꯕꯦꯡꯛ ꯑꯃ ꯃꯥꯡꯖꯒꯗꯧꯔꯤ ꯕꯤꯍꯥꯔꯗ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ RJDꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ MLA ꯔꯥꯝ ꯕꯤꯖꯣꯏ ꯁꯥꯍꯨꯅ ꯑꯈꯟꯅꯅ ꯄꯥꯎꯒꯤ ꯆꯦꯅꯦꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯥꯍꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨ ꯂꯩꯔꯤꯕ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯁꯦꯝꯂꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯎꯠꯂꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯋꯦꯁ ꯕꯦꯡꯒꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯂꯧꯍꯧꯅꯕꯁꯨ ꯌꯥꯎꯔꯤ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ BJPꯅ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯟꯅꯕꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯉꯝꯈ꯭ꯔꯦ RJDꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯗꯨꯅ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯆꯧꯕ ꯏꯁꯨ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕꯗ ꯑꯃꯤꯠ ꯁꯥꯍꯅ ꯑꯔꯩꯕ ꯂꯝꯕꯦꯜ ꯈꯨꯗꯤꯡꯃꯛ ꯊꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯀꯥꯝꯖꯣꯡ ꯆꯇ꯭ꯔꯤꯛ ꯚꯤꯂꯦꯖꯇꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ